Churachandpurda Modi lakani haiduna Tuibong Peace Ground Kinupa nupi sing tholoktuna sengdokhre ground adu sengdokpagi photo social media singda thaganarakre Sahi Nauribi Nupi Masa Pamlanbagi case the Moy Ani Jail the Thajin Craig, Pine Tihan Craig, Sahi Nauribi Nupi Masa Ama Pamlanbagi case the Fast Track Special Court number 1 na Moy Ahungi sentence hearing sa Matungda, Moy Ani Jail the Thajin Kibagalina, Pine Tina Bakangan Craig Hadi, Boxo case number 98 of 2020 gi sentence hearing sa Matungda, Fast Track Special Court number 1 gi special Just Boxo Arkimem Sa Devina P Kiba while Amagi Matungina, Jail the Thajin Krabamio Sing Adudi Sagol Tongba Mayalikai Degi, Moinangtem Ibo Sau Sing Sahi Yankaiganipan, Apopo Laikidraba, M. Dana Sing Amasung, Sagol Tongba Mayalikai Degi, Moinangtem Ombi Angaulema Atopaming Abe Debi Mapuroba, M. Ibo Saune, Convict number 1, Oriba Moinangtem Ibo Sau Sing Abu Sahi Manga Jail the Tambagalina, Lopali Sing Yankai Pine Tina Bakangan K, Karikumahana Pine Gisanpa Masipi Drabadi, Makatana Tha, Ahum Amaga Jail the Tamna Bakangan Ki Haide, Convict number 3, Oribi Moinangtem Ombi Angaulema Taruk Jail the Tambagalina, Lopalising Pun Pine Tina Bakangan K, Karikumahana Pine Gisanpa Masipi, the Batoklabadi, Makatana Jail the Tha Amatamnaba, Court na Wild PK, Kiasasi the Senai Hina Wild Satarakiba Acres number 2, Oriba Kaide Mayalakaidegi, Oibam Manglemzau Sing Sahi Yankai Matoi Apokpa, Laikidraba, Ashbir Singhadi, Maralite Hydro Court na Tadokre, victim the state Langatna Lupala, Amagamakai compensation P Nabasu, Court na Kangan Krehadi. Kangpokpi district area dagi USA na saba sophisticated weapon yauna yamlaba khulai phagat khre haidi security forces sing amasung tampaki mafam kaya da santi thamnaba leptana paikhalakpa khongthang gi manung channa haukiba yomsa kaisa numita Kangpokpi district ki manung chanba mauhing amasung jangobung khul ani gi saruk talaiba jungle gi saruk amadagi yamlaba khulai sing phagat pangam khre haidi Paus na makatana haidibana phagalaba khulai sing adude magazine ka konana M16 rifle ama maru tara 303 rifle ama magazine ani pistol magazine ka konama .22 rifle ama maru nipu ball action rifle taruk single barrel ani amasung maru tara gani thoi phagat lai operation atuda makhatana pompi gun hand grenade ani wireless set mari amasung bulletproof jacket phagat pangam khe district asimake Kodjen village ta sathakeba operation amada magazine ka konaba 9mm carbine ama single barrel rifle ama kul mechanism rifle improvised mortar amasung hand grenade ani fare Imphal West ki Kangpokpi area dana pompi gun ama rifle ama hand grenade ama amasung wire set ama phagat ki haide Prime Minister Manipur da chatnaba Kolkata gi mafam taragani thoida khongjang sangsin khre haide Salin digital na siduna state asida warasin porakpa ngamdana lairiba sahi ani hena lairaklaba communal conflict asigi matangda honorable PM please visit Manipur haina thaba warol paiduna Kolkata gi tongan ba mafam taragani thoida haukheba August 15 dagi 19 phawbu numini sumna khongjang sangsin khre haide Salin digital na thadropa cherol mana hairiba na khongjang gi ahobu numit August 15 da Kolkata gi langkoiba sing yauna miyam tinba mafam taragani thoi haibadi Victoria Memorial Complex Kalighat Temple, Native Trail Park, Tagore Park Station, Missile Park, Butterfly Garden, Swabhumi, Nico Park, Science City Gate, Jadanpur, 8B Bus Stand, Park Street, Shardana Bhavan Complex ta khongjang sathake. Khongjang adu da Salin Digital Gate Chairman Phanjobum Lanjit Masana Makhuta, Long Live India, Honorable PM Please Visit Manipur, Long Live Manipur haina iba warol yawba card sing paiduna minute 10 rom silent protest pangthoke. Khongjang adu ga mari lenana Lanjit na Manipur da thoglaba communal conflict asiki matangda warasin puraktaba haibasi thamosona noaiti haiki PUCL gi mathakta miyoi chatruk na khoyek piduna FIR pisin khre hairi Manipur da kumja 2023 gi May 3 da gi thorakleba irang asigi matangda hantakta Delhi da base tawba PUCL na asengba achumba amata khanghandana lan na maitai da atamna na onsenduna maral kya sijelakliba asigi mayokta irang asigi horofam ama oiriba khoisaunaraba torbungji P gi phogaksaw ekhai gi miyam yauna Saiton Gram Panchayat ki administration committee gi chairman na lusingduna PUCL gi mathakta FIR Lokhatnaba Phogaksaw Ekai Police Station da masa gi khuyek piduna waka cherol percent khre Umbi Assembly Constituency gi MLA S Prem Chandra gi miyeng makhada PUCL gi mathakta FIR lokhatnaba cherol sing percent ba lakhibada Saiton Gram Panchayat ki Administrative Committee gi Chairman M Ibon Chan Hai Delhi da best oba body PUCL na Manipur da kumja 2023 gi May 3 da gi horakhiba irang asigi matangda PUCL na field inquiry report ni haiduna sena chatruk hena panba ama phongle
ꯂꯣꯏꯈꯤꯗ꯭ꯔꯤꯕ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯕꯦꯂꯤꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯅ ꯍꯧꯕꯅꯤ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯔꯥꯟꯕ ꯆꯥꯔꯖ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯊꯤꯖꯤꯟꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯨꯅ PUCL ꯍꯥꯏꯔꯤꯕ ꯕꯣꯗꯤ ꯑꯁꯤ ꯕꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯇꯣꯔꯕꯨꯡ ꯐꯧꯒꯥꯛꯆꯥꯎ ꯏꯈꯥꯏꯒꯤ ꯃꯤꯌꯥꯝꯅ PUCLꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯔꯥꯟꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯅꯤꯡꯗꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯉꯁꯤ ꯃꯤꯑꯣꯏ 400ꯅ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯌꯦꯛ ꯌꯥꯎꯕ FIR ꯀꯣꯄꯤꯁꯤꯡ ꯄꯤꯁꯤꯟꯕꯅꯤ ꯍꯥꯏꯔꯗꯨꯅ ꯗꯦꯜꯂꯤꯗ ꯕꯦꯖ ꯇꯧꯕ PUCL ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯕꯦꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯃꯣꯡꯐꯝꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯣꯡꯐꯝꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯍꯥꯏꯅ Manipur Driver Association MDAꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯑꯥꯒꯁꯠ 25ꯗ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯒꯤ ꯅꯨꯡꯕꯥ ꯌꯧꯔꯝꯗꯥꯏꯗ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒ꯭ꯌꯥꯁ ꯕꯨꯂꯦꯠ ꯇꯦꯡꯀꯔ ꯒꯥꯔꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯨꯏꯀꯞ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯊꯧꯅꯥꯎꯖꯝ ꯙꯔꯃꯦꯟꯗ꯭ꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ MDAꯅ ꯁꯦꯜ ꯃꯇꯦꯡ ꯄꯤꯈ꯭ꯔꯦ꯫ MDAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯏꯈꯣꯝ ꯕꯥꯕꯨꯗꯣꯟ, ꯑꯦꯗꯚꯥꯏꯖꯔ ꯁꯥꯃꯣꯝ ꯒꯪꯒꯥ, ꯑꯦꯁꯤꯁꯇꯦꯟꯠ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ KS ꯁꯪꯒꯤꯠꯆꯔꯟ ꯑꯃꯁꯨꯡ ꯑꯇꯩ ꯊꯧ ꯄꯨꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔ ꯙꯔꯃꯦꯟꯗ꯭ꯔꯒꯤ ꯍꯨꯏꯀꯞꯇ ꯂꯩꯕ ꯌꯨꯝꯗ ꯆꯠꯇꯨꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ MDAꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯖꯣꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯍꯥꯏ꯫ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 212 ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 110 ꯔꯣꯝꯇꯃꯨꯛ ꯁꯥꯡꯕ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯃꯇꯝꯒꯤ ꯁꯥꯁꯟ ꯄꯥꯏꯔꯝꯕ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯁꯦꯝꯖꯤꯜꯂꯒꯅꯤ ꯍꯥꯏꯔꯒꯁꯨ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛꯇꯤ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯅꯣꯡꯃꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯂꯤꯕ ꯒꯥꯔꯤ ꯀꯌꯥ ꯏꯇꯠ ꯇꯠꯇꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ, ꯗ꯭ꯔꯥꯏꯚꯔ ꯀꯌꯥꯅ ꯁꯣꯛꯇꯨꯅ ꯁꯣꯏꯅꯥꯏꯕ ꯐꯤꯕꯝꯗ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯐꯤꯕꯝ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯣꯡꯐꯝꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯂꯩꯔꯤ꯫ ꯁꯟꯖꯣꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯍꯥꯏ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯑꯊꯨꯕꯗ ꯅꯤꯡꯊꯤꯖꯅ ꯁꯦꯝꯖꯤꯟꯕꯤꯌꯨ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯒꯥꯔꯤ ꯊꯧꯃꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯒꯥꯔꯤ ꯑꯃ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯑꯃꯁꯨꯡ ꯌꯥꯗꯅ ꯂꯩꯔꯝꯕꯗ ꯑꯇꯣꯞꯄ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯕ ꯇꯧꯕꯤꯒꯅꯨ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯂꯤꯕ ꯒꯥꯔꯤ ꯅꯠꯇ꯭ꯔꯒ ꯌꯥꯗꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯎ꯫ ꯗ꯭ꯔꯥꯏꯚꯔ ꯑꯃꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤꯕꯨ ꯑꯩꯈꯣꯏ ꯃꯁꯦꯜꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗꯨꯅ ꯀꯟꯃꯤꯟꯅꯁꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯃꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯦꯡ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ MDAꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯖꯣꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯙꯔꯃꯦꯟꯗ꯭ꯔꯅ ꯒꯥꯔꯤ ꯊꯧꯔꯒ ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯤꯡꯅꯕꯒꯤ ꯎꯄꯥꯏ ꯑꯣꯏꯖꯔꯝꯕꯅ ꯙꯔꯃꯦꯟꯗ꯭ꯔꯒꯤ ꯂꯩꯍꯧꯔꯤꯕ ꯂꯣꯏꯅꯕꯤ ꯑꯃꯁꯨꯡ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯒꯤ ꯌꯦꯡꯂꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯁꯟꯖꯣꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯔꯩꯕꯥꯛ ꯆꯠꯅꯕꯒꯤ ꯃꯇꯝ ꯂꯩꯔꯕꯁꯨ ꯃꯅꯤꯄꯨꯔꯕꯨꯗꯤ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯦ ꯍꯥꯏꯅ ꯊꯝꯂꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯔꯦꯟ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯕꯁꯨ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯦ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯖꯣꯏꯔꯥꯝ ꯔꯥꯃꯦꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ AICCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯣꯏꯔꯥꯝ ꯔꯥꯃꯦꯁꯅ ꯃꯍꯥꯛꯀꯤ Xꯇ ꯊꯥꯒꯠꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯇꯝ ꯁꯥꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯅ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯔꯩꯕꯥꯛꯇꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯂꯤ꯫ ꯉꯁꯤ ꯑꯥꯒꯁꯠ 29 ꯑꯃꯁꯨꯡ 30 ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯖꯄꯥꯟꯗ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝꯗꯨꯗꯒꯤ ꯑꯃꯨꯛ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯆꯥꯏꯅꯥꯒꯤ ꯁꯦꯡꯍꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯦꯅꯨꯑꯦꯜ ꯁꯝꯃꯤꯠꯇ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯑꯐꯕ ꯃꯔꯤ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯗ ꯁꯥꯟꯇꯤ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯕꯤꯔꯃꯪꯒꯣꯜ ꯀꯣꯂꯦꯖ ꯁꯑꯣꯝꯕꯨꯡꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯩꯇꯕ ꯊꯥ 2 ꯍꯦꯜꯂꯦ ꯍꯥꯏꯔꯤ꯫ ꯕꯤꯔꯃꯪꯒꯣꯜ ꯀꯣꯂꯦꯖ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯕꯤꯔꯃꯪꯒꯣꯜ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯅ ꯁꯤꯟꯗꯨꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯃꯦꯒꯥꯖꯤꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯁꯦꯝꯕꯅ ꯍꯥꯏꯈꯤꯕꯗ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 16ꯇ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯣꯏꯟ ꯇꯧꯔꯝꯗꯥꯏꯗ ꯑꯥꯒꯁꯠ
ꯇꯔꯥꯇꯔꯦꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯂꯦꯖ ꯑꯁꯤ ꯀꯥꯡꯖꯥꯏ ꯐꯨꯖꯥꯏ ꯆꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄꯥꯁ ꯑꯥꯎꯠ ꯃꯍꯩꯔꯣꯏꯁꯤꯡ ꯗꯣꯀꯨꯃꯦꯟ ꯁꯍꯤ ꯇꯧꯕꯤꯅꯕ ꯂꯩꯇꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯏꯖꯨꯀꯦꯁꯟ ꯌꯨꯗ ꯍꯥꯏꯖꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯥꯞꯄꯤꯗꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ ꯕꯤꯔꯃꯒꯣꯜ ꯀꯣꯂꯦꯖ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯁ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯅ ꯍꯥꯏꯈꯤꯕꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯥ 2ꯒ ꯅꯨꯃꯤꯠ 5ꯅꯤ ꯍꯥꯡꯗꯨꯅ ꯂꯥꯛꯂꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯄꯣꯁ ꯑꯁꯤ ꯑꯊꯨꯕꯗ ꯃꯦꯟꯁꯤꯟꯕꯤꯌꯨ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯅꯧꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃ ꯂꯩꯉꯥꯛꯅ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯗꯥꯛꯇꯔ ꯑꯦ ꯁꯨꯔꯟꯖꯤꯠ ꯍꯥꯞꯂꯛꯈ꯭ꯔꯕꯁꯨ ꯃꯍꯥꯛ ꯆꯥꯔꯖ ꯂꯧꯈꯤꯗ꯭ꯔꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯩꯇꯕꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ ꯌꯨꯅꯤꯌꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯇꯤꯚꯤꯇꯤ ꯄꯨꯝꯕ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯟꯅꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣ ꯄ꯭ꯔꯦꯃꯤꯂꯥ ꯆꯅꯨꯅ ꯁꯦꯡꯁꯟ ꯇꯧꯔꯝꯕ ꯑꯦꯅꯨꯑꯦꯜ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯦꯟꯐꯝ ꯐꯥꯎꯕ ꯀꯥꯏꯕ ꯌꯥꯗꯗꯨꯅ ꯑꯦꯅꯨꯑꯦꯜ ꯁ꯭ꯄꯣꯔꯠꯁ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ 2022ꯗ ꯃꯇꯝ ꯂꯣꯏꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯄꯟꯆꯥꯌꯠꯀꯤ ꯏꯂꯦꯛꯁꯟ ꯊꯥ 6ꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ